Pausadayam Uibamar Uibapau Karab de Tozari. Singogi Lalholupni Singnabasinga, Maidai Lalhovani Singnabasinga, Indo Myanmar Border Pillar number 61 Amasung 62 Lonavada. Akan bamong the Nomay Kap Nagre, Asogapan Kaya Yaukre, source. Myanmargi military Juntagi Matakta Lansa Tariba, Sinkoki, Lalholupni Singnabasinga, Maidai Lalhovani Singnabasinga. Indo Myanmar Border Pillar number 61 amasung 62 Lonabada akan bamongda Nomay Kap Nagre hai na paugi source man hai ri. Pawado na makatan hai Nomay Kap na bagi tawdogasi ngarang nubidang pung daret khara ihalakpa duwaida thoki bani hai ri. Tawdogadu dan nakal animakta asogapan kaya yauna ki hai ri. Maidai lalawasing aduna Nomay Kap na ba adugi tungda Manipurom thangbada border lanset lubadagi Indian Security Force amana lalawlup pripaki keder taragamari amadi atopa lalawlup amadi keder mafan punna keder kulhumdoi fajinduna thamlamba yabagi singnaba lay haire thawdogasi gi matangda official oiba pawdi hauzik phawagi oina phangba laitre nagala maromda ngarang ayuk border filler number 72 manak Myanmar rom thangba saruki khamfat leiba Myanmar gi army gi kemda Myanmar da base tawwa Lalawlup amu oriba People's Defense Force PDF na akan bamongda landarak ri haina pawgi chor samana hairi. Landarak wa aduda Myanmar Army ka akan bamongda khothong na ki hairi. Khothong na wa aduda Myanmar gi Army kun ga daruk yaw na myo yang khairom India gi ngamkhai da sensilak padagi. India gi ngamkhai ngakli ba Assam Rifles ka thengna badagi makoi bo wahang pong sa thabada Myanmar gi Army amadi makoi gi family sing ni khanglak padagi Assam Rifles na tek ta gaida na futhorak laba madung Ngarang ateng bada Myanmar authority ka pau phong na pa matung makoi singadu tek da gaida na Myanmar Army gi makok thong basing da khusin nagre aina paugi sources ne makhatari nakala maromda Myanmar dagi mitai lalhova kaya Ceylon kunda leiwa hanba Assam Rifles ki mitai commanding officer gi mateng ka loinana India gi ngamkhai lana sangsilagle kuki NP thase gi ni panda Myanmar dagi mitai lalhova kaya Ceylon kunda leiwa Ahanba Assam Rifles ki maidai commanding officer ki matenga loinana India gi ngamkhai lana sangsilagle haibagi pau phangde haina kuki NP sandena thadorakba Cherol hamna phangdorakle Cherol dunhai Assam Rifles ki CEO aduna lalawbusing adu Imphal damna pokhina ba thorang tawrambane Hiramasige batangda pau hek phangbaga New Somtal Assam Rifles outpost da mafamadu ki nupi kaya na thomjingre adumanamak Assam Rifles ki officer aduna mahagi power adu lana sinaduna mang na siliva asidam yam adubusu namduna yahan nanaba honare hairi mang na siliva asidam yam adubusu namduna yahon nanaba honare hairi haugiva September anida Ceylon khulda midai officer posting tharak bagi mayukda miyam na khogjang sangsin ki balai khrabani masigi mathakda kuki NP Manipur Assam Rifles ki digida aiba Ceylon thaduna khangan ki basu lai khrabani madugi pakumoina August nipanda Assam Rifles ki portion singi barakda lamhen tu henba yawrak labadi Action lakwat kani hana thazaba pirakibani Assam Rifles ki CEO asina satariba thawung asidi kuki NP sandel na akan bamongda condemn tawi mari leina pa authority na maidai AR gi CEO asi mafam asida gi lakthoki gadabani ana so Cherol asina makhata na demand tawrakle hauzik dok libal lala si midai muthat na pasa darak lala mani sanayaima Social activist RK Megan Elas sanayama na haikre hauzik dok libal lala si midai muthat na pasa darak lala mani Masada midai sina siba zangbagi lal oivana aikoina ani thopagi wakal thaduk tuna punna thengna minraba matamda maipak pangamgani wafam masing asi lamyan ba NG sana zawbagi kungani fan suba laihidabagi ningsing thauram NG sana zawba ningsing thawfang lopna sinduna singjang mai wang matawa kedi leikai da laihidabagi yumda pangthok pathoramda mahangna phangdokibani sana yaimana makha taraduna aikoigi elected laigak ama leibagi artha thokdaba pyar thambagu miyamgi laigak ama leiri haibagi mahau piba ngamdaba piba mamada leire zawoloi sing CSO sing maira faibina chingba punamak punsinduna India laigak ki haidokdaba pandam ama fangnanaba honari haibasi aikoi punna khangminaba matam moire mahna makha taraduna NK sana zawbana lamyan ba haina kaukibasi maram yamna yami yawoloi amagi lusingba amu oina matam changna thabak torokpada natana Paumi oina tunggidamak siba kidaba aranpa puthokpada kidaba misak amane magumba mating leiba misak ama ngasigi mirol na matau tai haike ngasigi ningsing thoram aduda hanagi ISR genimai Manipur Human Rights Commission gi member oiramba yambem lava masalaima amadi amkil gi advisor KS Anandi na singba kana sarugya khiba thoram asida chadariba hausi koki singna midai dat landaba dagi thawai na phone tha pikraba tawbasing
इकाई खुमनबो उत्पग लोइनना लेखिदबसिंग फोटोदा लेसु कतुन इकाई खुमनबो के कांगपोकपी डिस्ट्रिक्ट कोदुना पुंगनिफुगनि पानगी बनगौग्रे कमिटी ऑन ट्राइबल यूनिटी कोदुना मणिपुर लेंगाक्ता तांदुना लाकपा दाबीसिंग लेंगाकी माइकेदगी थबकतो अनथोक्तबगी मयुक्ता ngasi ayu पुंग तरुकदगी कांगपोकपी डिस्ट्रिक्ट पुंगनिफुगनि पानगी ओइबा टोटल शटडाउन चंगसिनग्रे पावसन हाई टोटल शटडाउन मनुंगदा मसिंग यामलावी नुफिसना कांगपोकपी थॉमस ग्राउंड मपादा नेशनल हाईवे नंबर 2 इम्फाल दिमापुर लंबी परिंगी लंबी मयाइदा फमजिंदना प्रोटेस्ट तौके खोंजंग अदुना मरम ओरगा नेशनल हाईवे दा लागबा गाड़ी सिंग अमदा चदहनखिदे टोटल शटडाउन अदुना मरम ओरगा कांगपोकपी टाउन गी अकोइबदा लेबा दुकान सिंग थोंग लोनकी कथेल कानखिदे मै लोइसंग अमदि लनाय अमसुंग लेंगा की लोइसंग सिंग थोंग थिंखे निंगसिंग बयाबदी पुलिस ना फजन गिबा कुकी जो कांगलो की मरा लेदबा मियोयनी थादोगु मणिपुर लेकना कुकी जो सिंगना अरिबा कुकी जो सिंग तारिबा मफुम सिंग चथरिबा का हेनबा थौ कुदक लेपु हाबगी दाबी तौदुना ngarang so miyam na khongjang changchen giba laikhrabane lesi priya amadi sanaroi singbu CBI gi maike digi thagalagle malem gi akoi bigi phibam kan bhai basi pumnam na khangdarabasu hathena na sokji lagli ba phibam kannana ba thawrang yabade kannaba thawrang yabade khunai asida jambanate mangzil thana thawdang yazari bi nawzari bi lesi priya gi punsi wari CBSE gi English syllabus ta yahole haiba tarakpada CBI manipur gi maike digi thawna na lesi priya ba thagali ana CBI Manipur State की Assistant Secretary M. Joy Kumar Luang की सेरोला बना है सेरोला से नमक तारीबदी मालेम की लेफा क्या द क्लाइमेट चेंज की दमक थौदांग याब चलुरे लोइना इस टिमोर की प्रेसिडेंट डॉक्टर जोशी रामोस नलिसी प्रिया फाउंडेशन लिंक की बासी खत तना मालेम की मियाम नंबर वन सोक्सी लगलिबा अकोइबगी फिबा मसी कन्ननब होनरिबा मसक नाइबा मिसक क्याना मागी दमक पाम्बोम तिंगदुना लैख्रबने मागी थौदांग असी मिपुम खुदिमक न चौगतफम थोगी अमसुंग अखोई इसा इसाना थौदांग असी लफम थोगी हाइना CPI ने लवे मरम असना पार्टी असना हंदक त पांगथोकिबा स्टेट अमसुंग नेशनल की असोबा मिफम सिंगदा एनवायरनमेंट कन्ननबा रिपोर्टिंग पुथोक्तुना वरिप लौकी हाय अमरम द पार्टी की मैके दकी मणिपुरगी सानारोई सिना कुंड्रागा तरी सुपर नेशनल गेम्स दा मेडल कया इरांग न सोगलबा तलगसिदा लवरक्तुना पिखरबा मणिपुरना साउखरबा स्टेट कयाबो माइथीबा पिरमलगा तरुक सुबा पोइसन लौरकपागिदमक्सु थागरबा फोंदोगे मसिमक लिसिंग अमगा चांपन मरफुद्रा मपन मणिपुर जम्फू ओदना पांगथोकिबा नेशनल गेम्स राजा बालेंद्र सिंह ट्रॉफी लौबा ngамखिबा अदुदगी ताथाबा नते लाल नंगदबसु अखोई सानबगी मटिंग सिंह अदुदी हंड्री हाना खबरगी एडिटोरियल द सिंथारी बने महाराष्ट्र हाइबे स्टेट असगी डिस्ट्रिक्ट अमुक्तंग चावबा डिस्ट्रिक्ट अमुक्तंग चावबा मणिपुर चपचान सिंगनबा ngамलिबसी अखोई सानारोई सिंह मटिंग फुदोकपा अमसुंग मथौना बारुक सिंगजनी हाइनिंगे अखोब पावर हाउस ऑफ स्पोर्ट्स आदि सिंथारिबा असिगी चपचाबा वन तौगतु सानारोई सिंह उठख्रे हाइनिंगे पार्टी इसने स्पोर्ट्स की दमक तौबा याबा थौदांग कया यादुना लागली अदुंगाई हिजम इराबोन स्पोर्ट्स की दमक तौरंबा सिंगदुना मागी मिंगदा ट्रॉफी फावा लिंगदुना थबक संगसिलुई ngasisu पार्टी ना स्पोर्ट्समैन सिंगी हेना साकुना थबक पाखत की गनी हाइरी दिवाली नुमिता नुमिदांग पुंग तरुक दगे पुंग तरुक मिनट तरा फावा मई मुथत्सी मायासोर मणिपुर से हौजिक तंगदु लेतादब फियमद मैजाक्तुना लैरी अमदि मणिपुर की अपुनबगी सक्तम थुगाइबा पामदबसिन अखोई यूनिटी ओइन लैरी ताकनदब नवेम्बर 13 दिवाली नमिदसी नुमिदांग पुंग तरुक दगे पुंग तरुक मिनट 10 फोबा मिनट 10 खक युंगी मई मुथतुना अपुनबगी सक्तम ताकलसी हाइन RFI एगी नेशनल सेक्रेटरी महेश्वर थौनाउजम न फोंदोखरे ngasi kai sampat leiba mahaki yumda pangthogiba pawmi singgunabada mahana makhatan hai aikoin hauzik thenariba lalasi था दरुक हेंजिलप मरमना प्रजा सिंह खम थेंगना वारे लाना से ले खरबोय निंगलबसु कुकी मिलिटेंट सिंह हंगा हेक लेतना चिंतक तगे नंगै काबलक मरमना करम मतमदा करी तौरकनी हाइबक अमत खंगनद्रे इसागी इरम द मसिद युम द हंजिनबा फंगदना रिफ्यूजी ओइन लैनरी करम मतमदा हानागी फिबम द लैगनी करम मतमदा कुकी मिलिटेंट सिंह पाइरेबा अफबा खुलाई लौकतकनी हाइबा खंगब ngамदना लैरे इंडिया गवर्नमेंट मणिपुर द थाजलप सेंट्रल फोर्स की मसिंग असिदगी कुकी मिलिटेंट सिंह मसिंग हेनबा नते अदुबो कुकी मिलिटेंट सिंह असि करीगी कंट्रोल तौब ngамद्रिबनो मरमसना दिवाली नमित असि हराव कुमहै ओइना पांगथोक्लबसो मणिपुर काइबा पामदब सिंह अखोइदि अमत ओइ हाइबा ताकनब मिनिट 10 खक मैबमन सि हाइना फोंदोके कुकी मिलिटेंट सिंह लदारगद्रा हाइबदगी सुगुनु तुरेल मपान दलैबा खुंजा सिंह चेनखनारक्तुना साफगदब मफमदा लैनरे कांगलुपी इरांग असना ख्वाइदगी हेना सोगलिबा सिंह मनुंगदा काक्सिंग डिस्ट्रिक्ट की मनुंग चना सुगुनु अमदि सेरो खुल असिसु अमोइरि हारिबा खुलसिंग असिदगी लांजेलखिबा खुंजा सिंह तपना तपना हांजेलक्दुना मसा मसा की मंगदा लैबा हौनरक्लबा मतम असिदा कोकी मिलिटेंट्स अबुखन्ना लांदारक्पा याबगी थाजबा लैबदगी
Sugnu turel mapana sing bada khundariba khunja sing asi nongma nini gi mamangdagi sugnu gi safagda mafamda lainare haire. Khunja sina phongdorapagi matung inadi ngarang wangu sandan pokpi pombi khok singjinna sing bada leiba mitai khulda kuki militant sina nongmai kap sinduna landarakpadagi khulnga phu khunja volunteer amadi security force akan mamongda nongmai kapna khibagi thawdokasi thokibadagi sugnu abadi seru mai kaidasu kuki militant sina landarakadra aibagi singnaba leire haire. Sugnu turel mapanda leiba khunja sing nahandagi hona sugnu mai leikai amadi sugnu bazar na sing bada selaktun haujik leire loinana sugnu da leiriba BSF IRB Manipur Police na singbana akan ba ngak sen bagi thabak jatari haujimaki wanadi kuki militant sina nongmai kap sinduna landarakpa leitre haire. Wairang ba phiba masda ngasi ayuktagi hona sugnu khulgi akoiba mafam singda Kaching District Police ki SP Bigramjit ki lising makhada combing operation chathagre ngasi ayu pung tar urom tabadagi hona pung tara fawa sugnu mayai leikai owang leikai sugnu kaithel ki akoiba mafam sinda yumjumda changduna thiba hombagi thabak chathage maduda mipun amadi khosu khulai na singba amata bhagat kiba leite haire. BSF amadi IRV loidana Manipur Police ki maigedagi khunja singda mipaiba pokbi gano akan bangak senbagi thabak chap chana paigat kani masigi mathakta sugnu kendragi MLA ke Ranjit gi maigedagi so khunja sing leitana lainana bathaba paikale nakala maramda lambi ngaudana Kotland kogi khulromda sangsilakpa midai ama police ki team na mayumda halankre ngase yupung mari makharum tabha matamda Kaithel Manbi police station ki manung chana leiba kogi khul Kotland romda cycle thawduna lakpa midai masa ama lambi kaudana Kotland kogi khulromda thousand ba horakpada Kaithel Manbi police station ki OC na lusingba police team mamana thengnabada ki kausilaba matung to police station da thamkre haire. Hauzik police station da leiriba mioi asigi mameng Yumnam Suresh sahi kun gama thoi apopa leikitraba Yumnam kanhai kawi Lamben police station ki manung chanba sangangai bamol lampak maya dagine kuki khulsing da bitai masa sing changsin ba matamda fajin punsin ba amati hatpagi thabak chatharakpa asida mioi isna Kotland kuki khulromda cycle thousand lakpa ubada Kaithel Manbi police ki kangbuna midai machani haiba khangbadage makbu kausilaga police station da ningthina thambani loinana imung manung ki mioi sing kauraga khosinakre haire. JSC na kaukiba Manipur ban sandi oina loisinre akham awang lekai dagi mairoi Avinas maibam amasung ningthaujam Anthony anigi langla langjin athoba matamda puthoko haiba demand tawduna JSC na November 10 ge ipung mari dagi kaukiba Manipur ban ngasi nungtil pung amada sandi oina loisinre awang sengmaida thabaka masatkani haiduna akham awang lekai dagi sahi nauriba mairoi Avinas maibam amasung ningthaujam Anthony ani jawa motorcycle amatong laga mayumdagi thokibadagi hanjalaki draba mairoi ani asigi mari makho ngasi foba khangdana leiribane mairoi ani mangkibaga mari linana semkiba JS na governor Anusia Uige Chief Minister Nongthomba Beren amasung Rajya Sabha ki MP Ningthaulai Semba Chana Jawbaga tongan unatuna atu matamda mairoi ani ki langla lanjin puthokpina badaksin kibane atoba lengaltagi positive oiba response amata lakdabadagi JS na November 8 da Laikai da wakat mifam nana bakangan bagan loinana November 10 ge ipung mari dage November 10 ga mathoi ge nungtil pung amba fawa Manipur pumbada bankau gi bane bankau rabaso laikak tagi positive oiba response pirak dabatara badi lamdama se gi CSO sing mara bai bi lup sing amadi miam ga loinana akan bakong sangsin gane karamba mongi khongsan sangsin ga dage habage matang da khanana ba miam gi oiba mifam ama akham awang laikai da hayeng November 10 ga ni thoi da mifam ama pang to gani Masada miyam na saruk yabiu hana JS na phongdok pa leigrabane ban namar moiduna nga sinong telpung ama tabu fawa kathel phapna ki demadi dokan sing thonglo na ki oil pump yauna lanai establishment sing thong hangna ki de mai loisang sing su thonglon ki lambi da mi sat bagi chang nem ki aroi content sing asiki mar uiba pau khara asiba pau dam jariba Manipur local news YouTube channel asidagi yang beri punama padaga jari channel sina tom da kana badi subscribe to business subscribe to wi romoloinana like and share to wasu kawi ka nupna magpo amakan na tagasari